ꯊꯦꯝꯕꯨꯡ ꯁꯤꯡꯆꯟꯕ ꯅꯨꯄꯥ ꯑꯃꯅꯤ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯕ ꯃꯇꯨꯡ ꯃꯗꯨꯕꯨ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯆꯦꯡ ꯆꯥꯛ ꯋꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯊꯦꯝꯕꯨꯡꯅ ꯌꯨꯝꯗꯒꯤ ꯁꯤꯡ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯍꯥꯡꯕ ꯂꯝꯕꯤ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜ ꯇꯥꯟꯅ ꯁꯤꯡ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯁꯤꯡ ꯊꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯇꯥ ꯆꯥꯎꯕ ꯑꯗꯨ ꯁꯤꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡ, ꯅꯪꯒꯤ ꯁꯤꯡꯁꯤꯕꯨ ꯃꯄꯨꯜ ꯑꯃꯈꯛꯇꯔꯥ? ꯁꯤꯗꯤ ꯌꯥꯝꯗꯦ, ꯅꯪꯕꯨ ꯁꯦꯟꯗꯣꯡ ꯂꯩꯔꯤꯕꯔꯣꯅꯦ? ꯍꯣꯏ ꯇꯥ ꯆꯥꯎꯕ, ꯑꯃꯈꯛꯇꯅꯤ꯫ ꯔꯤꯛꯁꯣ ꯑꯃ ꯂꯩꯗꯅ ꯁꯤꯡ ꯃꯌꯥꯝ ꯄꯨꯔꯛꯄꯁꯨ ꯉꯝꯗꯦ꯫ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯀꯔꯝꯕ ꯖꯒꯥꯗꯒꯤꯅꯣ ꯅꯪꯒꯤ ꯁꯤꯡꯁꯤꯕꯣ? ꯌꯥꯝꯅ ꯀꯪꯕ ꯁꯤꯡ ꯑꯣꯏꯕ꯭ꯔꯥ? ꯅꯍꯥꯟꯁꯨ ꯀꯪꯉꯝꯗꯗꯅ ꯆꯥꯛ ꯊꯣꯡꯕ ꯌꯥꯗꯦ꯫ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯌꯥ ꯑꯗꯥꯏꯗꯒꯤ ꯊꯦꯛꯄ ꯁꯤꯡꯅꯤ ꯇꯥꯗ꯫ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯌꯥꯗꯨꯗꯤ ꯃꯤꯐꯠꯇ ꯊꯦꯡꯅꯩ ꯍꯥꯏꯅꯦ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯏꯕꯨꯡꯉꯣ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯇꯥ ꯆꯥꯎꯕ꯫ ꯆꯥꯎꯕꯅ ꯊꯦꯝꯕꯨꯡꯗ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯁꯤꯡ ꯂꯩꯈꯤꯕꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯆꯦꯡ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ, ꯆꯦꯡꯗꯣ ꯀꯤꯂꯣ ꯑꯃꯠꯇ ꯄꯤꯕꯤꯔꯛꯎ, ꯑꯗꯨꯒ ꯑꯂꯨꯗꯨꯅ ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯇꯪ ꯄꯤꯕꯤꯔꯛꯎ꯫ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯆꯦꯡ ꯑꯃꯗꯤ ꯑꯂꯨ ꯑꯣꯟꯕꯤꯔꯝꯃꯤ꯫ ꯑꯇꯩꯗꯤ ꯂꯩꯔꯔꯣꯏꯗ꯭ꯔꯣ? ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯍꯥꯎꯕ ꯈꯔꯁꯨ ꯂꯩꯈꯣꯗꯅ꯫ ꯉꯥ ꯑꯌꯥꯏꯕꯁꯨ ꯌꯥꯎꯔꯤꯅꯦ, ꯂꯩꯈꯣ ꯏꯕꯨꯡꯉꯣ꯫ ꯀꯗꯥꯏꯗꯒꯤ ꯑꯍꯥꯎꯕꯅꯣꯗ ꯏꯅꯦ? ꯁꯤꯡ ꯃꯄꯨꯟ ꯃꯆꯥ ꯑꯃ ꯌꯣꯜꯂꯨꯔꯒ ꯀꯔꯤꯕꯨ ꯑꯍꯥꯎꯕ ꯂꯩꯕ ꯀꯣꯟꯅꯗꯣꯏꯅꯣ? ꯂꯩꯔꯤꯕꯁꯤꯅ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯆꯥꯔꯨꯔꯗꯕꯅꯤ꯫ ꯈꯪꯗꯦꯗ, ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤꯅꯤ ꯏꯅꯦ꯫ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯆꯦꯡ ꯑꯃꯗꯤ ꯑꯂꯨ ꯂꯧꯗꯨꯅ ꯊꯦꯝꯕꯨꯡ ꯌꯨꯝꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯆꯦꯡꯒ ꯑꯂꯨꯒ ꯈꯛꯇ ꯄꯨꯔꯛꯑꯦ꯫ ꯃꯁꯤꯅ ꯌꯥꯅꯕ ꯁꯤꯜꯂꯁꯤꯀꯣ꯫ ꯍꯣꯏ ꯇꯥꯃꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ, ꯆꯥꯛ ꯂꯣꯏꯔꯒ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯊꯝꯕꯥꯜ ꯑꯗꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯤꯔꯒ ꯊꯦꯝꯕꯨꯡ ꯑꯗꯨ ꯄꯤꯖꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯦꯝꯕꯨꯡꯅ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯆꯤꯡꯌꯥꯒꯤ ꯑꯀꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯟꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯃꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ꯫ ꯇꯥꯔꯤꯕꯣ ꯅꯪꯕꯣ? ꯇꯥꯔꯦ ꯇꯥꯔꯦ꯫ ꯇꯥ ꯆꯥꯎꯕꯅ ꯍꯥꯏꯕꯗ ꯑꯩꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯕ ꯑꯋꯥꯡ ꯊꯪꯕꯒꯤ ꯆꯤꯡꯌꯥ ꯑꯗꯨꯗꯤ ꯃꯤꯐꯠꯇ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯑꯩꯕꯨ ꯆꯠꯁꯤꯔꯥ ꯆꯠꯀꯨꯝꯁꯤꯔꯥ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦ꯫ ꯆꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯅꯤ? ꯏꯃꯨꯡꯁꯤꯅ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ? ꯆꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯀꯝꯗꯧꯁꯤꯒꯦ? ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯆꯠꯂꯨꯔꯒꯦ, ꯌꯦꯡꯉꯒꯦ, ꯃꯑꯣꯡ ꯌꯦꯡꯉꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯊꯦꯝꯕꯨꯡꯅ ꯃꯍꯥꯛꯀꯤ ꯈꯨꯠꯆꯥꯕꯤ, ꯁꯤꯡꯖꯪ ꯑꯃꯗꯤ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯔꯛꯇ ꯅꯥꯀꯜꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯐꯠꯇꯗꯨꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯆꯔꯨꯏ꯫ ꯑꯗꯨꯕꯨ ꯅꯥꯀꯟꯗꯒꯤ ꯎꯆꯤ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯑꯀꯤꯕꯗꯨ ꯀꯣꯛꯆꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯈꯠꯅ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯐꯩꯅꯥꯝ ꯁꯥꯡꯅꯗꯤ ꯂꯥꯛꯆꯔꯦ꯫ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯋꯥꯔꯗꯨꯅ ꯎꯈꯣꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯃꯥꯏꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯍꯜꯗꯣ
masado chokthana ui chak lambagi mongsu mali. Ibungo nangbu kaidoba lakpano mafamsina kari lam kaubage aibu wabana su loire lapna lakpagi. Thembung ado swai lawi onthokpadadi ahal oiraba maiba ama leiramle. Oja maiba awang thangba chingyani mafam sigi singsidhi yamna su kangi paisa su sina khara hena kanai aduna singchanba lakpani. Nangibu kari chanaba yaurakpagi lapna lakpasida pukla amana loire yaragadi khara pibiram. Thembung mana purakpa chakyom adu ningsinglai adubu masi pithokrabadi magidi chara helani adubu maibadudadi minungsi ulammi. Hoi oja yaujariye puthokcharake hauba hautaba chabikho. Asumna chakyom adu puthoraklaga maibaduda pijabire. Thembunggi thaugalon ubada maibadu magi khaudagi yenbi ama puthoraklaga pibire aduga asumna hairammi. Nang yengbada lairba mali masigi yensigi matengna nangi awaba pumba koklani adubu wafam amadi haibige yamna kalakpadi tawganu kanaba pumba mangkini. Thembungna yen adu puduna yumda halakle aduga mangonda thokhiba thokdok khudingmak mahakki loinabi thambalda tamlare. Mathangi numita thambalna yenbi adugi phibam yengba changlammi adubu angakpani sanagi yerum ama leiramle. Makhoi tamo stant lakpiyo. Thembung thuna laklammi mana khali madudi thokliba thokdok asi oja maibaduna pibiba yen sinani haibadu makhoi ani yamna su haraujarami aduga wari kayasu tanaminarami. Yerum asi sanagini aduna kaithelda chatuna kaithoklaga pochai khara leisi. Madudagi thembung adu anakpa kaithelda chatuna sanagi yerum adu kaithoklaga pochai kaya ama leirammi. Akoibada leiriba mipung khudingmaknadi sanagi yerum adu ubada ngakpana loire. Asumna numit kharani haukre numit khudingi yenbi aduna sanagi yerum amamam pipirami. Thembung adu mihau chauba yamna hengalaktuna yenbi adubu halaga yerum pumnamak lauthoklage khalle. Thembungna thang amana yenbi adubu mabukta hogaire adubu yenbi adugi mabuk manungdadi yerum ama phawba yauramdre. Numit khudingi sanagi yerum amamam phangambadusu phankhidre. Haujikti thembunggi imung hanagi lairaraba imung aduda mok hanjalle. Wari asina tagli madudi mihau chaubana miyoibagi punsibu manghalli haibasini. Hi guys, channel asibu subscribe tausaimiramu.